pau popular government ki mathau taba amadi kanglop ani gi marakta waroshin purakpagi maru oiba adu center na khangna thabak tawrakani thajai haina MLA Thangjam Arun Kumar na haikre amadi maitai di istan isabu ngakjaba natana atopa kanana su ngaklagataba leite haina UNLF ke haragi chairman RK Meghena haikre Kurum jari ISTV pau meeting tabiri bapum namakpo taram nok jari pau sandok na pizari Popular government ki mathau taba amadi kanglop ani gi marakta warishin purakpagi maru oiba du center na khangna thabak tawrakani thajai haina MLA Thangjam Arun Kumar na New Chekon Community Hall miyam da khutsina bagi thoramda paumi singda phongtokre New Chekon Senior Citizen Society na sinduna pangthokpa New Chekon Community Hall sanga bagi thoram aduda wangkai SC gi MLA Thangjam Arun Kumar yauna miyoi kayana saruk yakiba thoram aduda MLA Thangjam Arun Kumar na makha taraduna matamgi matung ina missing yam khalakpana lam leitabagi awaba asida community hall gi maru oiba asi hengalakli laikai khudingi community hall mathau tarakli haike paumi sing na hangba wahangi paukhumda popular government ama leiba asi miyamgi apambani miyamgi mihut oina leiriba singisu apambani adubu Laibak asigi oiriba phibam asi aruba phibam ama oibana matam laubani center dagi fonglakpadasu athubada warishin ama purakpagi mathau taba palakhiba laikre MLA Thangjam Arun Kumar makha taraduna wangkai SC gi lambi sing ase tangkak kayarakta ising ichau mayok naduna lagli masina maram oiduna lambi gi phibam yamna phatabana khudong thi bathokpa yaukre nong taba lep khibaga lambi sing semlagani haike Popular government lack by the Praja Singh Mani to Hoi, representative in Nigeria Hokisopa Mani to Lady Prices, Kitan Crucial Revenue, Kitan Tamlovi, and Yadu, Central Government, the Gayam, Tamagasu, Atubumatamda, Hoki Solution, Puraga, Saka, they should not to Sema Kadra, Atumade, Wakala. This is also Madam Murkanda Lamit, who see automatic show, Tapatum White, and I can't Kanga, accident Tokuna, Sivana, who we are not an Edu. Mrs. Sangana. Si aku ada plan di luar bani ayam ba kian bergoina lambi yang kai teruk jauh isian betul ba lambi yang kai teruk tinggi ni siapa hogan dai dah muksu nung sosial aku siapa tu hogan bani nung ni mana mereka nama tu sopan moi leh adu plan di ni pasal leh jadi paisoi cuma paisoi jena anda ki haman isi dah nung hang baga lambi sini si ayam ba siapa nak bagi koi paket nak bagi tulang beli jadi Maitai di istana isa bongakjaba natana atopa kananasu ngaglagadaba leite haina UNLF ke hanagi chairman RK Meghena kuki na nongmaina kablakpada soklaba longmi N Biren giloina be ningthausam ombe inauda Peace Committee Kanglaipak Manipuna selgi mateng pibagi khongchata haikre N Biren bu nongmaina pankhiba mafam amadi kuki terrorist sing na nongmai kaplamba high canal gi mafamda hakthengna na chatuna yengsinki Peace Committee Kanglaipak Manipur gi maru oiba thomi sing yauna chatkiba khongchat aduda RK Meghena makhata Aduna Kunja Singh na haibiki matung inna laibak thiba numit aduda mafam aduda mathau tawriba SSB Singh aduna kuki tamna nomai maru ama fawba kap khitaba haibasi tabada aduki matik chingnaba poi kanglub ani asibu control tawnabani haiduna leiraga kumhaigum yegduna leiba haibasi ke wahantok yamna lei kuki Singh na leiriba khuldagi maitai Singh na leiriba high canal asi fawbada security Singh na ngak seliba mafam ahum lei hairiba Mafam asi lamthoklaga laklaga maitai da nongmai kaplamba haibasi manungda karigumba ama leire haibasi miyamna su khangba mathau tai kuki singna asumna tawrakani haibasi hana mamangda mahakna phungdokhiba laikre handakna phubala da thokle mathangna Manipur gi lanthengnariba atopa mafam ama hekta thoklakpasu yari asigumba phibam asida jamna hingzariba khunja sing karamba punsi mahingda hingadabano haibasi mipainingai ni haike Koide ekoi shana nga thok chaba shana kan janam hona mana tana to pulam bi leiti haise masai stai thamjage adu ekoi gi lejaba bangal loksing puthok tana sima phim sing sidai kramai ngak thokani haise kun kuringmak sing ya tamya da leba kun kuringmak sem sa mo thok tai na dman han masina kanada su ekoi na offensive tawni lan daruni habena taw sanga thok chaba gi sanga thok chaba gi right ko madu sina baise ekoi gi hꯧ지기 Pm-Istv 과대임을 와본 뭐래 아팡아팡 거의 신자만 간 봐도 뭐먹는다 상하 독서는 혼나와서 양땅할 때 film 내 많이 탐내
अफब स्कूल सेमगटपा अमदी अफब महैरोई पुथोकपा हाइबसे डिपार्टमेंट अमदी ओजासिंग खक्तना यादे लेकाइगी मियाम अमदी ममा ओइबसिंगिसु अचौब थौदांग लई हाइना एजुकेशन एज की सेक्रेटरी नाउरेम प्रवीणा ngasiदगी हौदुना मणिपुर की तोंगान तोंगानबा डिस्ट्रिक्ट सिंग द लेरिबा स्कूल सिंग अमदे मफम सिनबा थुंगना वर्ल्ड एनवायरनमेंट डे इंग्लिश नि कुन मंगा गा मरी लेनना एक पेड़ मा के नाम हाइबा थेमदा उ चरा लाख अहुंग लिसिंग कुन थाबगी पांदम थमदुना हौदोकपगी थौरमदा हाइक्रे जोनल एजुकेशन ऑफिस जोन 4 बिष्णुपुरना सिंधुना पांगथोकिबा थौरम अदुदा एन प्रवीणा मखाताना स्कूल फगत हनबा हाइबसी डिपार्टमेंट खक्तना यादे मफम अतुदा लेरिबा मियाम अमदे महिरोई सिंगी मपा ममा याउना मियाम की अचौब थौदांग लई मणिपुर दा लेरिबा स्कूल खुदिमा खुमांग चाउसिनबा अफबा महिरोई पुथोकनबा मणिपुर लेंगाकना कन्ना होटनदुना लाकपगी महै हौकिबा चही खरा असिदा अखोइन उबा फंखरे हाइके उदलाउ हाई स्कूल अमदी तोना कांगजेबुंग कग्यागी स्कूल की अकोइबदा उचरा चनी यांखैरमसु थाकी सरुक याकिबा हानगी यूनियन मिनिस्टर पद्माश्री तेज चाउबना मणिपुर दा लेरिबा स्कूल सिंगी मनुंगदा गवर्नमेंट स्कूल सिंगी फिबम हौकिबा चही खरा असिदा सिंगथानिंगाई ओइबा मोंगदा फगलकले उदलाउ हाई स्कूल असिसु पाली बलेंगाक असिगी एजुकेशन डिपार्टमेंट ना अकनबा मीटिंग चंगदुना ngasidi अफबा स्कूल अमदी स्कूल बिल्डिंग लोइनना अकोइबिगी फिबम का हेना फगतपा ngamle हाइके We Care Skill Solution Manipur की मैनेजिंग डायरेक्टर वांखैराकपम श्रीमान अमदे इंडिया की ममिंग लेरबा लीला एम्बियंस कन्वेंशन होटल न्यू दिल्ली का MOU साइन तौनखरे ममांगदगी सुहाइरिबा लीला एम्बियंस कन्वेंशन असिदा मणिपुरदगी मियो यांखैदगी हेना थबक पीदुना लाखिबगा मरी लेनना मखाताना मणिपुरदगी थबक फंगद्रिबा स्किल लेरबा थबक थीरिबा नहासिंगबो We Care Skill Solution का खुदसमनरगा मखाताना कंपनी असिना लेप्तना थबक पीखिगनी हाइरे कुंबीदगी वांगू थोंखोंग फाउबगी लंबीगी सरुकसिंग पाक्थोक चाउथोकना नौना सेमननबा अथुबदा थौरांग तौरे हाइना कुंबी एससीगी MLA सनासम प्रेमचंद्रना PWD डिपार्टमेंट की मकोक थोंगबा ऑफिशियल सिंग याउना लंबी परिंग असिदा लेरिबा मियामगा लोइनना लंबी असि सेमननबा यंगशिनबा चटपदा हाइक्रे खोंगचेट अदुना सगांगदगी नापत थोंखोंग फाउबगी लंबीगी फिबमसु यंगसिनके लंबी असिसु नौना पाक्थोक चाउथोरकपदा लेगदबा फिबमसु बोरायांगबी खुलगी क्लब ऑर्गेनाइजेशन की मरुइबा मियोइसिंगसु सरुक यादुना लंबी दुगी पाकदबा अदो खंगमिनके मियामना लंबी असि सेमलकपदा मतेंग पांगनी हाइके खोंगचेट अदुगा मरी लेनना MLA S प्रेमचंद्रना लंबी परिंग असिगी काहेना फिबम सोकलबा सरुकसिंग मियामना चतोक चसिन तौबदा खुदोंग चाद्रिबा असिगी खंदुना अथुबदा सेमचिनबा हौरगनी लंबी परिंग असि हाना चीफ मिनिस्टर ओइरंबा N बिरेना AC असिदा लाकलंबदा मियामदा सेमबा हौरगनी हाइनसु लाउथोकलंबनी अदुबु लेबाकी इरांग लेबना मतम खरा थिंथखिबनी लंबीगी नागेता लेरिबसिंगना लंबी पाक्थोकलकपदा तुंगी मिरोलगिदमक खंदुना मतेंग पांगबियो हाइखी फेब्रुवारी की तांगवानदा हजिक अखोई एक्सेम ओइबिरिबा अखोई सार बिरेना मयामदा लाउथोकपिरमबदुनि सोइदना वेलकम टू कुंबी दगिना वंगु फावबगी लंबी से अखोई अपग्रेड तौरगा थुन सेमनबा तौरनी हाइना अखोई हाबिनबदुनि अदुबु लेबाकी इरांगसिनि याददना मयामगी तोंगान तोंगानबा याइफनबा होनबदा अखोई नेबल सार्ज मयाम दुम खंगसिनि अदुना हजिकसे अथुबु मतमदा करी दौसिगे हाइदना PWD डिपार्टमेंट की ASO मयाम यावना मेंबर प्रधान मयाम अमदि क्लब की अखोई मेरा पाइबी माइसा मयाम दरो खन्नबदा यामना थुन सत्पा यानंगाई की पांबई मा सेमनबा अखोई प्रोसेस तौरगनी अदुगा लोइनना सगांगदगिना अखोई नपत ताबा लंबी से मतम मुसानबा मौंग सेमनिंगाई प्रजा मयाम की खलगा पाइपुन थंबिरम्बा इसेट हायोगी अपाक 50 फीट तो पीरगनी लंबी सेमबा याबगे याबदुदंग तौबियु हाइबदा इसा लागो जिसे अखोई चिनाव मयाम अखोई ओनबा तौदनो जे अखोई डिपार्टमेंट की तौरगा अखोई ओनतोय यामना थुमो मसीमा महौसागी लेरंबा लंबी पाइपुन थंबिरम्बा फीट यांखैदो सोइदना अखोई थबक ओइन पांथोनी हाबिसिमगा एमेदा थमजा लाकलिबा था असिगी तांग कुंतरेता रथ यात्रा कांगी मांगोइनना पैलेस कंपाउंड यूथ वेलफेयर क्लब अमदी सना कोनुंग मैरा पाइबिन सिंदुना कोनुंगी अकोइबेगी अमोनकाई सेंगदोखरे पैलेस कंपाउंड यूथ वेलफेयर क्लब प्रेसिडेंट हिजम राजेंद्रना श्री गोविंदजी असिदी मियामगी अमदी मालेमगी ओइना लेरिबनी मसिदा लाई खुरुंबा लाकपा मियामना नुंगाइनबा लूना नाना लेनबगी पांदमदा अमोरकाई असि सेंगदोकपनी हाइखे लाइबा तांग कुंतरे तो पांथोकदौरिबा एकी तांगी रथजदा के थोरम मसिंग मैलेना थई खुदिंगे फेगी एकाई से लेजरिबा PCYWC हाना खंगबा क्लब सिमगा एकाई से मेरा पाइबी चेसन थिंगा पुन पुन थई खुदिंगे फै माथे कांग नोमनिंगी वालेंगैदा सेवा के सरक अमवन फै तौजबनी फैगे लेकाई से क्लब सियाम चाउजबसु नते मेरा पाइबि सिम याम नते
ꯑꯗꯨ ꯑꯩꯈꯣꯏ ꯉꯝꯖꯕ ꯊꯧꯗꯥꯡ ꯈꯔꯗꯤ ꯂꯧꯁꯤ ꯁꯤ ꯒꯣꯕꯤꯟꯗꯖꯤꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯏꯟꯇꯔꯅꯦꯁꯅꯦꯜꯒ ꯄ꯭ꯔꯤꯊꯤꯕꯤꯒ ꯏꯁꯣꯔꯅꯤ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯝꯖꯕ ꯈꯔ ꯊꯧꯗꯥꯡ ꯂꯧꯁꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯈꯟꯅꯖꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯄꯁꯤꯡꯁꯨ ꯀꯥꯏꯗꯅꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯈꯔ ꯈꯔ ꯍꯣꯠꯅꯁꯤ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤ ꯑꯃꯔꯣꯝꯗ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯐꯠꯇ꯭ꯔꯤꯕꯁꯤ ꯑꯊꯨꯕꯗ ꯁꯦꯝꯕꯤꯌꯨ ꯍꯥꯏꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯨꯝꯅꯥꯝ ꯏꯕꯦꯌꯥꯏꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯌꯥꯏꯁ꯭ꯀꯨꯜ SCꯒꯤ MLAꯁꯨ ꯑꯣꯏꯔꯤꯕ ꯁ꯭ꯄꯤꯀꯔ TH ꯁꯇ꯭ꯌꯕ꯭ꯔꯇꯅ ꯀꯣꯅꯨꯡꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯥꯁ ꯊꯥꯕ ꯑꯃꯗꯤ ꯗ꯭ꯔꯦꯟ ꯆꯟꯕ ꯑꯁꯤꯒꯤꯗꯃꯛ ꯊꯥꯒꯠꯂꯤ ꯃꯈꯥ ꯇꯥꯅ ꯀꯣꯅꯨꯡ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤꯒꯤ ꯐꯤꯕꯝ ꯁꯣꯛꯂꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯁꯦꯝꯖꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯀꯨꯝꯍꯩ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯡ ꯊꯣꯛꯏꯕ ꯇꯥꯍꯩꯗꯕ ꯎꯍꯩꯗꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯁꯔꯨꯛ ꯌꯥꯖꯔꯨꯗ꯭ꯔꯒꯁꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯁꯦ ꯎꯕ ꯐꯪꯖꯩ ꯃꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯔꯊ ꯖꯇ꯭ꯔꯥ ꯑꯁꯤꯗꯗꯤ ꯅꯤꯁꯥ ꯆꯥꯁꯤꯟꯗꯅ ꯈꯣꯠꯆꯟꯗꯅ ꯉꯥꯎꯁꯟ ꯐꯩꯖꯟꯅꯗꯅ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯏꯁꯣꯔꯒꯤ ꯑꯣꯏꯕ नीति नियम चथबियु सना कोनुंग मैरा पाइबी लुकी अमदी क्लब की मियामसिंग सेंदोक्चरिब लु नानब थौरम असी येंबिरगा मतुंगदा अमोना बोटन नुंगदन फत्ता हुगदी से खावदे योम खोलगा तौबगी थबकसे लेपियु हाइबसे अखोइना ngasi मियामगी मफम दाइजरी रथजतागी अमदी लंबी थोंग सेंबगी मतुंगिना अखोइ ऑनरेबल स्पीकर ना ड्रेन नुंग करी करा मयाम सेंबिरे अदुगा अखोइगी लेकाइ सिगी ओइना लंबी सोरों की अमुक्तोब तौरीबा मयाम से सिमतगदी अखोइ पजान मियामबु नुंसिबियु लेकाइ सिबु नुंसिबियु अमदी अखोइ से मागी पजानी खलगने अमुक्तदी मियेंग चंगबियु हाइबसे आई हाइजरी Arambai Tengal Unit 3 na koliba khungang tara mangada chathagadaba campaign irai kai khungang dagi hausi mafam chatan hundoklamba plastic waste sing khomjilasi haina mingthonba miyamna langthoklamba phatraba plastic sing khomjin begi campaign ama salung famgi nongdambi turel dagi hogdokre Arambai Tengal Unit 3 amade soibam mangi jaw maitai family na mapung oiba thodang lauduna hogdokliba campaign atuda Unit 3 gi makhada leiriba salung fam sapam tentha amade langathel gi sub unit sing asigi Tengoloi singsu serogyaki campaign hogdokpa aduga mari lenana Arambai Tengal Unit 3 ki organization commander Soibam Kisanna Arambai Tengal Unit 3 na khungang tara mangagi mafam khudimakta chathaki gani ngasidagi khomjiliba plastic bottle sing asi fajana thamduna recycle tongnabagi tamak piki gani campaign asi numit mari mangani chathaki gani lamdam asigi miyamnasu serogyabiyo haiki Tungi miro jikan jahai taraga dia koi ama natraga ama dagi koi kunai jikan nanaba lambi da changjal taba yaroi hauji koi chahi khudingi ising isau thoiba chahi khudingi ikang thokala iba lau ubo matam chan lokpa yadri ko khudri mayam ji kai de thoklai na environment ji kai rak podagi ne aduna akoi gi turen gi horok famda uwa thada bi loina kokthoga thabak tawriba kholi bisu government na yengsin diu akoi na thajagi ba ududi maduna saudri ba ki responsibility ko aramba gi sinawjing lawgone mayam na su thabiram bo ujing do anakpoda laibe sinawjing responsibility lawbiu aduga khoi na ngasi plastic waste khunduoga mafam chana thamnabagi honariba sida ngasi salungomda pangthoe numit mari mangani chathagi gani atop atop bolamdagi su tholaga magi leikai su khoi sugum thabakse tawbiyo khoi pumna mangna honaraga thabak khuding mak tharuk yabagi participate tawbagi hainabi leirakanda apunmana khoi sungsoi soidana mai pakani Paugi marak thana atemba break amata longminase Comet has done it again in NEET UG 2025. Regular student A regular student of Comet scoring 579 out of 720. NEET UG 2025 ki All India rank 3706 state state topper oiba ngamjaki Comet ki oja sing na handaki NEET ki preparation to oda yamna help to biki oja sing yamna friendly oi wari sanawa khot pa yamna question hangba chatba khot ba kem pan ba leito Comet se adum Manipuri ki oina leiba institute myam sidai top pe mock test series na ingona help yam tawgi chapter ama pare chapter dugi khangdaba kari da leiri aduga karam na kawgre aduga karam na focus area no aibdo du test dagi maroina khangma oja sing na piriba kanao sing lahu nawa future experience sing na recommend tawni Comet, where excelling is the way of life. Enroll today, shine tomorrow.
state topper oina tawa ngamjare sida aina mesida tamma kansida isi goja singina ibu yamna help tawbigi nitchi gi mutang nitchi kari no haji khangan ba aduga nitchi magi exam si kawaina thagda ke magi technique kari kara leiba sing aduga ma khangda sing takki ba sina singda isina help yam to nit ki experience hoiba ai brother sister singa hajani morandi misida leiba facility sing misigi top top magi magon sing se untan sigi class da yawaga dobi ho hana hajar Admission open. Rich College, Rich Roof Building, Metrum Impal, BA 2025-2026. Aikoina pizariba courses singdi English Education, Sociology, Psychology, amadi Political Science ni. Program asibu enroll tauba ahanba student tarada free admission gi khudongchaba pizari. Interested oiba student amadi parents singna makhada pizariba number natraga college ki working hours da lakpiba yagani 9233287833. matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup. Hi friends, adom na gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru oriba liver gi damukta di kari section thorang lo biri. Novochem health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan. Sizinabiyo original lipsa 5G. Novochem Healthcare na sajaba original lipsep 5G ahum lobada coffee cup ama free da hapchari. Handaki lakadoriba NEET exam 2025-26 Red Mind Institute kasaba thiam na kai manung da leba coaching center asida mamangi jahi ke ada NEET ki qualified weba satra kya putoka ba ojasin subject sing adudi physics chemistry biology amadi maths ni CBSE amadi council class 11 amadi GRP class Class starting from 23rd June. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule. Break imatung taram nokchere pau makhata na pizare. Royal Brothers Club Senapati ki volunteer singna National Highway to Imphal Dimapur lambi ki motsil-laba mafam sing sengdokpaga loinana Senapati Kaithel ki akoibada highway asida leiriba pothole sing mentionkre. Royal Brothers Club Senapati Finance Secretary Rajoina Senapati Kaithel amadi Lairau Chingda mudslide na sokhal-laba lambi sing adu sengdokpani haiki. World Motorcycle Day, we are here to clear up the national highway between the Senapati Bazaar and then Larojing. Those areas which are affected by the mudslides. The reason why we're doing this is actually purely voluntary service. It is purely a voluntary service, like without any aid from the government, any organization or any individuals. We are doing this out of love for the people of Senapati and the town as a whole, and as our team says, for a better environment and safer Senapati. Lions Club of Oinam Bisnupur District Yogasana Sports Association amadi 33 AR Maibam Post Kapuna Kutsamnaduna ngasi ayuk Oinam Public Hall da Tarama Thoirak Suba International Day of Yoga gi thoram pangthokre thoram aduda Lions Club of Oinam gi President Lion Dr. Thingbaizam Swaran Kumar District Yogasana Sports Association gi RK Birendra Zed 33 AR Maibam Post ki Sub Major SA Thangalsu Serukyaki Puna Miyoi Marfuna Seruk Yaduna tongan ba asanas kaya taukiba yoga gi thoram atuda Oinam Kaithel da leiba second boarding center gi Mahiroi Singh Sarukyaki
Federal Students Organization Kangleipak Sinduna World Environment Day Kamari Lenana State Level ki thakta Mahirui Singh Oiba Painting Competition nama DM College Science Hall da pangthokre tongan ma mafam kayadagi lakba Mahirui listing ama henbana serukyaki pangthokliba Painting Competition asigi matangda FESOC ki General Secretary Khangimba Manjitna FESOC na leptana pangthorakba World Environment Day Kamari Lenana lamdam asida leiba Mahirui kayagi layekpa changdamnaba asi pangthokpani haiki अखोगी फेसोक हेक साफोंगपदगी वर्ल्ड एनवायरनमेंट डे जून 5 का मरी लेना पेंडिंग कमिशन असी स्टेट लेवल की थाकता अदम सही खुदिंगी पांगथोक चदुना लापने हंदक सही की जून 5 2025 वर्ल्ड एनवायरनमेंट डे का मरी लेना पृथ्वी की ओइना यानरबा थीम दा बिट प्लास्टिक पोल्यूशन हाइरिबा थीम जिदा बेस तौजरगा कंपटीशन से पांगथोक चबन Rajarsi Bhagat Chandra Cultural Foundation Manipur na sinduna Rajarsi Bhagat Chandra gi chaniga marfu manga suba birth anniversary ki thoram foundation asigi segaro thauda babok taleba office tasu pangthokre chahi asigi oina foundation gi maikei digi kaisam heramni amade kaisam guni leimagi mingda piba ningsing mana foundation asigi member oiriba thokchom ibohal Dr. Kakching Tabam Kumar amade Bangladesh ki cultural activist Hamom Sanatonda kutsinakre pangthokiba thoram da Rajarsi Bhagat Chandra Cultural Foundation ki President R.K. Jitendra Jitna Rajarsi Bhagat Chandra na lamdam asigi nat amadi culture ki lamda lauramba thodang sing adubu ikai khumnaba amadi tawbimal khangba oina foundation asina chahi khudingi birth anniversary ki thoram asi pangthokduna lakpani haikhe Rajarsi Bhagat Chandra ki 285 suba ningsing thoram pangthok chari si ngasi gi khogi Manipur da harga khogi Manipur thoda babu lekai gi office da pangthok bagaloi na mafam mahum haibadi Agartala da mana Bangladesh bhanu gasta pangthok chei adubu khoina visa ji phanghok da na Rajarsi Bhagat Chandra gi Bangladesh da chappa ji phanghok da basi gi laibak thiba haigadra nungai ta phangthok chari Rajarsi Bhagat Chandra na pokpagi chahi chaniga marfu mangarak suba chahi gi kumon thoram Tripura gi konung Agartala gi Radhanagar da leiba Radha Mandap Devata Barida Pangthokre Rajarsi Bhagat Chandra Cultural Foundation Manipur na sinduna Tripura gi Literary and Cultural Organization ga khutsam naduna pangthokpa thoram aduda Manipur amadi Tripura state aniki masak naiba myoi singsu serugyaki Radha Mandap ta leiba Rajarsi Bhagat Chandra gi ningsing mitamda miyamna haikat leikat tamduna ikai khumnaki pangthok liba thoram atuga mari lenana Rajarsi Bhagat Chandra Cultural Foundation Manipur gi spokesperson T Irabona Rajarsi Bhagat Chandra bu ningsing minabagi thoram asi Tripura gi konung Agartala da leiba Radha Mandap asida pangthok minaba ngamle masi yamna tangna pangthokpa ngambani Rajarsi Bhagat Chandra gi ningsing thoram asi mafam ahumda pangthokli haike Rajarsi Bhagat Chandra pokpagi thoram mache aikoina Rajarsi Bhagat Chandra na aikoi Agartala gi leibiriba sangsan mayam da haijabadagi hara horama yadraga si collaboration amana pullage haraga ngasi gi thoram che pangthok jabani Rajarsi Bhagat Chandra gi thoram mache mafam ahumda pangthok kanina tawjaramani Bangladesh di pangthok jaraga Manipur gi miyoi marina chalaga ada saru yanuna bagi tawbado laibok thibadi visa phangdabana maram oiduna aikoi mafam jaga do changjan bangamdre sigi tamukta su Bangladesh ke lebiri be chanaw mayamna waro biroi khanje Loshilakpada maroi ba paw amukana pizari Popular government ki mathau taba amadi kanglup ani gi marakta warashin purakpagi maru oibadu center na khangna thabak tawrakani thajai haina MLA Thangsam Arun Kumar na haikre amadi maitai di isana isabu ngakchaba natana atopa kanana su ngaglakadaba leite haina UNLF ke hanagi chairman RK Megena haikre Hauzik Pawbi ko inasti binas ng Tokchaba Manipuri Paw matang sa Loizere biding tabiri wa punamapo amukana kurunjere.